Ngasi numida wairam phongkhiba Kangleiphakki mairagi pause digi maruoiba pau khara khangasaraga miyamda khudo tamjiki Rims ki Dr. Furamba Singh Chairak piyu haiduna ngasi su Dr. Singh na thabak lepagi khongjang changsingkrei Indian Medical Association Manipur State Branch na lokthokibagi matung ina ngasi Manipur da leiriba tongan ba hospital sing thabak lepagi khongjang haukrei khongjang asida lanai amadi sarkar gi hospital sing amadi yumda layengba lakpa lanai clinic sing amadi diagnosis sing si yauri masida sunatana association asina senduna ngasi lamphel da Indian Medical Association gi mamangda waka mifam ama chachakrei lamphel da Indian Medical Association gi office da chathaki ba waka mifam aduda Violence on Healthcare Provider haina iba banner thetuna khongjang changsingki khongjang aduda saruk yakhiba Dr. Amadi Indian Medical Association Manipur State Branch ki thaupuba singna Dr. da khut thabagi thaung asi handaki asin ahanba natte Rims da thokiba thaudoka mari lenanna hospital adugi senior Dr. C.S. Pritam Kumar bo tamthina phokiba thaung adubu akanba mongda yaningde leba asi lo leiba leibak nei Malayalamrabasu logi matung ina pifam thopa chairak pigadavani matungda Dr. Singh da khut thabagi thong chathabigano haiba yauna wafam kaya su phongdokhi Teacher and Medical Officer Association na changsilakpa thabak lepagi khongjang handopagi wafam hauji phawba leitre handak Rims ki Dr. ama patient kanguna furamba aduda chennaba miyoising phaduna aingo eba chairak pidriba phawba changsiliba khongjang asi hankhiroi haire Dr. Furamba thawung adubo yaningdaba phongdoktuna Dr. Singh thabak lepagi khongjang aduda athingba thamba asina konchiloidaba singde Rims ki oina OPD emergency routine OT amadi PMC servicing ngasi September 10 hayeng September 10 fawba thabak lepagi khongjang changsingani haire aduba hariba lanai private hospital singi oina de emergency service de aduma chathari haire makha tarakpa pauda Churachandpur district ki AC tarukta Congress mapalgal kalhanaba wata nakrei Manipur Pradesh Congress Committee MPCC ki working president oiriba Manga Waifai gi mayumda Churachandpur District Congress Committee ki oiba mifam pangthoktuna Churachandpur District lairiba Assembly Constituency tarukta Congress ki mapalgal henna kalhanaba amadi thabak thoramsing mapum phana pangthoknaba wata nakrei ngasi pangthokhiba mifam aduda AICC ki secretary su oiriba Manipur Incharge Khisrofa Tilak MPCC ki working president Manga Waifai MPCC ki minority department ki chairman Jarke Hui Sen Yukhaibam BCC leader sing amadi DCC Churachandpur ki president singsu saruk yakhi haire makha tarakpa pauda maiterol ngambagi damak moibongda driver phuramkhibada chenaba fare tha asigi taratare da Kangpokpi district ki manungchanba Moibongi Presidential College mayada maiterol ngangi haiduna Tangkhul Naga auto driver amabu tamthina phurambagi thodokta chenaba miyoi amma Kangpokpi police na fare haire pharaba miyoi aduki mamingna Saibem Laubum Chaikun Mapal Apokpa Hengsai Laubum kawi Laubumgi ke Boifi village dagini thaudo asigi matangda Tangkhul Aje Atamnawlonggi maikaidagi Tangkhul Naga auto driver Kingson Koki militant singna tamthina phurambagi thaudo adu akama mongda condemn tawi kariguma pung 12 gi manungda thaudo adu da chenariba KNA gi kanguna apology tawgadavane kariguma apology tawdravadi akama khongjang kaya changsilakani haina laukthokibani adumoinamak thaudo asiga mari lenana faraba saibemgi emung manungnadi miyoi asi kokilal horuf amataga mari lenaba miyoinate drug addict amani haire makha tarakpa pauda tongan ba mafamda miyoi ani suicide tawduna sikrei haukiba pung 13 ki manungda Manipur gi tongan ba mafamda miyoi ani suicide tawduna sikrei report amagi matungina Kaching district ki Kaching police station konba khelakhong mamang laikai ani sek kauba miyoi amma upambi amada thauriyalaga masa mathanda siramba thengnaki haire masagi sahi taraga mapolom suraba miyoi adu khudai amana upambida Kisilaga masa mathana sirambani haire imung manungna phongdorapagi matungina laikhidraba miyoi adu nomaijing numiki nungtil pung 3 rom tabada yumdagi thokraga hanjilakidabani haire laikagi miyoi singna Kaching police station manakta laiba basic ground da hauba upambi amada miyoi adu thauriyanduna siramba thengnaki atopa thaudo amadana Bishnupur district ki Moirang police station manungchana laiba
Unsongbong mandap maningdagi Hemam Kumar Sai Humpumathoy kauba miyoy ama unsongbo maikhambi mari lavukta haubo upambi amade tharuyanduna siramba thengnaki police na thaudo animaki matangda case register tawduna laikhidraba miyoy animaki thawa yauddraba haksangsing postmortem tawnabagi damak Rims Hospital gi mokta thamkre laikhidraba miyoy animak suicide note ama fawbo iramba thengnakide maram aduna makhoi ani sikhibagi maram khangba ngamdre makhatarapa pawda Kotugi economy broket tokre Committee on Traffic Unity Kotuna National Highway 2 da numid humni chathakani hana taramba economy broket ki khongjang handokre September 18 da khulai faiba singna Bishnupur district ki Nambol da kunthra hamda suba Assam Rifles ki personnel sing da ambush tawkhibagi thong yaninda ba phongdok poina economy broket tawnaba phirep lawkhibani Nambol gi ambush adu da Assam Rifles ki personnel ani siraka atopa mangana aso apanangkhibani thaudo adugi matangda leingakna matik chaba action lakhate highway damak September 19 gi ahing nungyadagi National Highway 2 da economy broket tawgani hana lauthokhibani adom oina mahiram masigi matangda authority na matik chaba tharong lakhalagani hana thajaba pirakpadagi khongjang handokpani hana Kotuna thadorakpa warol amana phongdorakle Kotugi chairman L Haukip na haiki matung tarakpada leingakna asigumba makhalgi Thaudoksing thoandanaba matik chaba tharong lakhopaga loinana Tampaki district 18 da afaspa thamjinma mathau tai makhatarapa pawda accident da sokpa ama layingbidabaki wakat laklei Rims ki doctor amasung staff singi khongjang handokrai hayengdagi mathauda hanjilagani anga unabada mama sikhiba yawna mathang anaba sirakpadagi patient party singa doctor fukiba amasung hospital gi mapot masai thugaikiba thaudoksing adu yaningdaba phongdoktuna Dr. Singh, nursing amasung atay hospital asigi staff mahiroy singna changsilamba thabak lepagi khongjang adu handokrai hayengdagi mahausagom na mathauda hanjilagani hiram asigi matangda Rims ki teacher and medical office association na thadorakpa cheol amana hai medical fraternity nursing non-teaching resident doctor amade mahiroy sing yawba Rims ki general body na pukhalakpa wafam association asina kumna khanaraba matungna thabal lepagi khongjang handoknaba warep laure hayeng ayuk pung 9 dagi mahausagom thabak tawba horagani adum oinamak doctor phurambagi thodokta hakthengna chenaba miyoising phagadabani matung tarakpada doctor amasung patient singi marakta nungainadaba tholokpa matamda authority na khudakta thabak lakhakadabani social media gi khuthangda kihelakpa singi mathakta mathok taba legal action lakhanaba cybercrime ga mari lenaba thaba pakhakadabani Rims campus manung maru oina sensitive oiba mafamsingda khulai paiba security personnel sing thamgadabani amasung public relation gi matangda tokhaiba sel ama hangdoknaba thorang lokhakadabani haiba demanase athuba matamda thaba oina pakhakadabani marak asida lambi gi khudongthiba thaudo amada soktuna layengna ba pukhalapa anaba amma Imphal gi hospital amada doctor leiti haiduna laying biraktavagi video footage ama social media da viral oirake hospital adugi staff sing asopa pukhalakliba kangu aduda nakhoi khabar padabra haiba wafam phongdorai haina pendaba wafam su social media da phongdongnarake doctor singi thabang lepagi khongjang na miyamda sauna khudongja da batho ole haiba si masik mangna su khudam oire